अतोप थाजनिंगाई ओइरिबा पाव सोशल मीडिया दगी लखुसरगा पालेल द टीवी चैनल अमगी इंटरव्यू द पीस लेरे हairuba कुकी मिवे अनिएदु कुकी militant singna phudakre hairi loinana robin wanga khoirakomnus magi facebook post asumna phongdorakli ngasinu wida waram phongkiba tungan ba manipuri sipong sing amasung thokiba thawdo wathok sing dagi maroi bi ipaw sing mayam da thamjagi ahan bada kanglei pak ki maira dagi lakhusaraga Manipur lenga na miyeng sangbi da badigi ziribam tea garden pungmun mule ziribam gi get semjin bi da badigi yangai da ba phibam da leire ziribam district ta pothok phajana pothok lamba bamboo shaping mill muthak khraba matung da aphaba makhal gi sa mana ki pothok marang kaina pothok tu Manipur lenga ki pukai da income lakhalamba ziribam gi molbung da leiriba tea state tea garden si Manipur lenga na miyeng sangbi dana matam sang khundok tu na thambi badagi haujikti pungmut mutlaba haibadu wari amarom na Manipur gi nungsup thong haibadi gateway oidi ba jiribam district ki Assam rom ri sanglak pada leiriba miyamna jeri gate haina khangnari ba si nonglei nungsina sugan ki badagi haujik salak sadun leiraba su lenga na semjin sajin bagi thabak paikhatna leibadagi Manipur Assam rom ri sanglak pa miyoi singi mamang da ikai phirup khumba haibadu oidun leire Pauksi asina thizulubadagi khangmangam lakhibadi kumja inglising amaga samapanga marfuga mathoi marfuga nithoi de linkhatkiba jiribam gi molbung dalaiba ti state asi sa pambi marang kaina thaduna puthok puthoklami jiribam gi ti state asi dagi puthokpa chamana asi khwaidagi phaba chamana ni haina khangnaduna yumlo nariba Assam amadi India gi state kyana aduki matik pamna leinarami masina Manipur lenga ki pukaida income sauna kahalami Adubo Manipur lenga na miyeng sangbidana lakpadagi haujikti pungmut mutlaba ti state haibadu oiduna leire pauksi asina yengsulubada khangmangam khibdi saurakna acre samriga kunga mangarum park sauba ti state asigi mafam kya da miyoi kya na sangsilaktuna lam khopsinduna yum kai sajinduna laisingkre lenga ki maike digi ti state asigi ngam kai manungda laisiliba mi singa sikadai digi lakpa miyoi singno haiba fauba District Administration ki thabak tawriba jiribam DC ki make digi phawba miyeng phajana sang mangamdana leire mapung phaba ti state ama oiringai da sa mana ki pothok sing marang kaini pothokna baga mari leinana lupa crore kaya gi senpam thadaduna samgat khiba sa mana kanghana na ba madi sab khaina ba factory gi machine kya su kang kathang oiduna tadun leire masagi mamal yam laba mapot maral Kangkhong sai duna mang tak tuna leiriba sida Manipur lenga na miyeng amata sangbidana leiba sida khwaidagi angak pai badu wari amaromda jiribam gi Vidyanagar da leiriba Cashew Development Farm su maming tagi oina leiri matam amada jiribam da kaju badam gi pothok marang kaina pothok tuna lenga ki pukai da income ka halamba dusu mari leinaba Horticulture and Soil Conservation Department matam sangna miyeng sangbi raktabadagi haujik pumsi siba haibadu manaduna leiri Kaju badam gi pothok puthok pangamdre supnatang gi pambi yangkhai suna thabak phawbak ngamdana leire hiramasi gi matang lu sumari lenaba Manipur lenga ki authority gi miyeng sangwiduna kaju badam gi pothok marang kaina puthokna ba hona bi haina su jiribam gi praja section kyari gi pauksi asi da phongdorakli atopa pawmana uyan chingda leiba ibudau pakhang bagi license thugairaga lai gi pochai sing mai thadoklamle Thobal district ki Thobal police station konba Garok Reserve Forest Range Saram Singh thangna uyan Serau Singh haina khangnari ba sida leiba ibudau pakhang bagi laisangi thong thugairaga laigi polam saram sing loinamak mai thaduna manghalam leiri thagdo si ngasi ayuk angan bada ibudau gi laisang asida miyoi khrana satuna yenglubada khangalkhibani Sakang daba miyoi sing aduna ibudau amadi eben daugi laisangi thong adu thugairaba matungda laisang manungda leiba laigi thakal satra koget laigi phambal amadi eben daugi kajeng lei amadi atai lai da thonba sarai pipunamak puthoklaga laisangi suri makhad mai thadokuna mangalam mane hadi sakang daba sing aduna ibudaugi mitam thugainaba akanba masin tumba pot sijinaduna hotnaramki adubu mang takhanbadi ngamkhidre Thawong asi kanana sa tharambano haibada haujik phawba khangmangamdri paw si tabadagi ngasi Thobal district police ki osina lusingba team ama ibudau gi laisangda satuna oiriba phibam madu hawthengnana yengsinkhre hairi amaromda ibudau gi laisangi thong thugairaga laigi polam seram kya mangan takalamba sibu yamna kana yaningdaba phongdoktuna ngasi uyan khulgi akoibada leiriba khunja singgu eba mifam amasu numidang waram pangthokani hairi
मितई फुरुप सनामई लाइनिंग चटपसिंगी अथोइबा लायम ओइना इराथौनी तौजरीबा इबुदौ पखंबगी मितम थुगाइनबा होटनरंबा अमदी लाइगी सरै फीना सिंगबा अमदी अतै पोलम सिंग मई थादोक्तुना मंगन तखलंबा असिबु सनामई लाइनिंग चटपसिंगना थमोइ सोना नुवाइतबा फुंदोंगरी सथरमलिबा थवोंग असि सेकुलरिज्म सत्पा भारत लेरिबा मियाम पुनमक्ता सिंगनबने हाइना लौइ हाइना पेनदबा फुंदोंगरकली अतोपा पावमना कॉमिंग ऑपरेशन खुलाई क्या फगत पंगामले ngase yu pung ma polom taba matamna kaksing district police ki ASP thoksom Bikramjit ki miyang makhada kaksing police ki CDO team amadi hianglam police station ki CDO police amadi nupi police sing yauna hianglam hiranmai hiang thong na sing mafamda ain yadab khulai kya losin dun leire haibi thajabi yaba pawm phangmodagi mafam madu question dun operation sa thaba matamna khulai kya fagat pangam leiri पुलिस की फंग पाउसिन हाइरिबदि खुलाइसिंग अदु हियांगखोंग एरिया सेंग हामनबा बोरा अमर हापसिलग थमनमने हाइरि खुलाइसिंग अदुदि अहांग मैगजीन ग कोनना कंट्री मेड 9mm पिस्तोल अमा 36mm के 1 डिटोनेटर यावदब हैंड ग्रेनेड अमा 2 इंच मोटर शेल अहु बुलेट प्रूफ जैकेट अनि बैटरी ग लोइनना बायोफेंग हैंडसेट अमा हंटिंग बुट जुरा अमा सेंग बैग अमा फंगमंकी फगलाबा खुलाई सिंग सेयुक पुंग मपन ग मखाई ताबा मतम हियांगलम पुलिस स्टेशन खुसिनखरे लोइनरा आइन गोब थपल लखनब सेम सारे हरि अमरमदा ngasi ayu kaksing district police station amadi waikong police station ki command police singna kaksing district police ki ASP TS Bikramjit ki lusing makhada umathel area combing operation satakre saurana umathel mayai likai de lebe yum humdra satakhiba combing operation aduda miyoi marfuga manga amamam to oina masakang doki ayuk pung tarukan nifudagi nipan minute tara fabu operation satakhi operation aduda mi phami pundi yauki de hari amaromda Assam Rifles amadi Manipur police ki kangbun su Champur district ki manung sanba monjang area ngang satakhi bo operation su khulai pai bisingna losin nu thamlamba khulai kya fagat pangam le hari thagalaba khulai singa duri 2.5 assault rifle ama magazine ama single short ball action rifle ama 9mm pistol ani magazine ani 9mm CMG magazine ama numoi maru taraga manga short range mortar ama anti riot shell tarukni harian su paus da makatarakli atopa pawmana se minister na athuba matamda jinga phangangani hairabasu numit taraga tarini suraba phawbu jinga pibidre seram niken haukiba metang manga lamdam masida akan manong amadi len tabana maram oiduna yum kaya ama ati akai nangnari maru oina lairaba praja miyam gi yum kupliba jinga sijinana ba yadana khutpa yauki oiriba phiba masida se minister n berena athuba matamda lena sugolaba yum sing kupnaba jinga pigani haiduna laukthokrabasu ngasi numit taragatare ni suraba phawbu jinga pibidna leiri haina social activist seram neken fungdurakli mangna makatana fungdurakli badi relief ki CI yenthokpada misang mikhai nai bigi thong chathari lan ki sathing marak len tabana maram oiduna lairaba praja kayama awaba mayunari masibu kharadang oirabasu onanaba Manipur gi chief minister na awaba taraba sing relief ki tengbang pigin hena lauthurakpada miyamna wakhal sathoknaki loina athuba matamda magi phibam soklaba yungi photo kaptuna mathau taba se sang haptuna DC office yawnaba pisinki laibak thibadi lena yungi jinga kya mangan khraba numit taragatare ni sure adu bahauju phawa yum kupnaba GI sit yen thoktun leiri yum ahoba manungda yum kya gi miyoi kya awaba khangduna leiri hairi sera sida thongju kendra gi manungda yum khradi GI sit yen thokpa lekre masidasu amaga misang mikhai naiba pot yen haibadu wari GI sit masing kaya yum amamamda pigadabano haibadu mayek singna khangandre kanagumba kharadana yamna pi kanagumba kharadana masing kharak piba thingnare yum kharada piraga yum lonabada pidana leibasu thingnare Manipur lenga ki official nataba political party amagi karmi kharan relief material yenbigi thaba misang mikhai naina ahana kon naina silang dun leiri haidi mangna akon bada fungdurakli bidi nonglei nungsidamadi lena sugon khraba imung sing athubu matamna misang mikhai naidana pifam thokpa polam sing pitokpiu piroi hairagana mari lenaba department na miyamna sengna lathokpiu se minister na relief material yenbigi thaba si lairaba miyam gi khanbiduna athubu matamna miyeng sanction view mari lenaba DC amadi official sing su rajniti gi ithil sanghandana maning tamna thabak tawba ngaman biu haidi hena paw sida makhatana palakli atopa pawmana Malem gi lebak ahumna me kunga nipan gi Palestine bu maromdom lep sebang ambe state amani haina sakhang lagani
Israel da sauna saku pigadawa khongthang ama oina Ireland, Norway amadi Spain Palestine bu official oina lakliba me kungani pa ni gi maromdom lep sabangam state ama oina sakhang lagani haina lakthokre pau asin hai laukhalakliba khongthang Palestine gi damakta di afaba khongthang ama oigani aduga Israel ga leba uhum asiga lainariba marida akaiba pigadoribra haibisin asabu wang ama oidi Palestine Liberation Organization Fongdorapagi matungina United Nations ki laibak samaga maudrago humdoi laibi ki manungda laibak samaga kunthana ayaba pibaga loinana Palestine bu separate state oina sakhangmada ayaba pibaga Prime Minister Simon Harris ngasi doble na pangthok pau gi mifum amada malem gi laibak ohum asina Palestine bu ngasi digi hona malem gi laibak ama oina sakhang le aiki Norway ki Prime Minister Jonas Gahr Stone su Gaza da sathari balan sida lana sina Palestine bu state ama oina sakhang mana mapamadur ingtapa maraset pa phibam ama purak ngamlaga naiki Spain ki Prime Minister Pedro Sanchez na sanasu Palestine laiba ku sakti amadi justice laiba ama oina sakhang bahuraga ni haikena su pausta makhatari atopa pawmana Lisipria kanguzam Italy gi damak ngasi India thadokre Malemna sakhang na rabi sal environmentalist amadi climate activist ama oiribi Lisipria kanguzam numit mangani gi Italy khongsata ngasi India thadokre Italy da pangthokodoriba World Children's Day celebration asida special guest and saruk yaro nambagi damak invite torakpadagi mak asi India thadokibani World Children's Day celebration asida malem goina sakna rebi angang ahum khalakpada Lisipria kanguzam su yorakibani Mang Italy Europe matungda Pope Francis unadun Manipur haujik thokliba kanglup anigi lan asigi matangna solutionana ba wari sagani maki Italy khongsat asida maki apokpi mama Vidyarani Devi kanguzam amadi maki manaunupi Erina kanguzam su loinari maka loinana World Children's Day asida saruk yagadoriba angang taruk asi Africa USA amadi Brazil na singbadagi su delegation oina saruk yari Lisipria kanguzam na Pope Francis unaduna Manipur thokliba kanglup anigi irang asi Christian lining chatpa singa mitei anigi marak thokpa lanati ngasi Kuki amasu mitei community anigi marak thokpa lani haina su sugaina thangani hausi Israel amadi Palestine di thokliba lan sida Israel na Palestine gi matta landa aduna Palestine gi miyam kaya halibasi asupamihat genocide maduna lan asisu loishinna bagi matang wapam kya sumang pokat kanaki Atopa pawmana awang nong pok sabagi sang hengalakpadagi numit mangani red alert lakthokre India Meteorological Department IMD na India gi awang nong pok state singda ka hena sabagi sang hengalakpadagi numit mangani goeba red alert lakthokre IMD gi forecast matung ina saliba tha sigi tang kungamanga fawda Punjab Haryana Chandigarh Delhi Uttar Pradesh Rajasthan amadi Madhya Pradesh ta makhatana sakhigani hadi IMDA gi matungina South Arabian Sea, Maldives, Comorin area, South Bay of Bengal amadi Andaman and Nicobar Island loinana Andaman Sea gi saru khara dadi lakadoriba numit nini asida sabagi sang khara hantagani hariba mafam sing asida sabagi sang wangba maramna India gi kha thangba mafam khara dadi hayeng fawo akanma mongda nong taragani hari Tamil Nadu, Pondicherry Karaika, Kerala, Mahamadi, Karnataka, Lakaduriba numit nini humni asida nongkana tagani haidian su pausida makhatana fongdorakli atopa paumana maralaiba phaduna sairak pibiu reba maralaiba phaduna sairak pibiu reba mapuroiba bu garina thomduna thamlamba misak mari lenabasing phaduna sairak pibiu haina ngangba rebana apul torakli ngasi Manipur press cup ki thangjing hola pangthukiba pawgi mipamamada Loitang sandum da leibi ngangbam rebana fungdokibada sahi sigi February 13 ki numidang pung 8:40 tabada khabam lamkhai gi IGAR South ki main gate manakta maki mapu roiba bu gari na thumlamani maki mapu roiba si ayuktana se chemistry oiduna sek subu sali numidang dana seng takpa yawani ngasi thau ohum pharba phawbu maki mapu roiba bu thumlamba gari edu fagat pangamdri masigi matakta maki mapu roibana numit adu da tongkhiba gari edu hengang police station na leiri gari edu lakhthokna ba sanglubada su police na gari lakhthokpagi senpham khara pamagi mong tarokhi bazar mana masing yonduna mapu roiba layeng na bohona riba amadi hausi awaba kaya mayuk nariba tanja sida sel leitabana marab oiduna gari lakhthokpa ngamdri
Masanupa sahi taragani tu ngai ribadu su kaithel yerum yonduna mapa layengbada mating oina bohotnari hai kenasu pausida makhatari makasa tharakpo oina masum losilakpo oina kanglai pakki maira dege to papawmna kairak IB da AR laisina bohona babu MLA amadi miyamna laibi yaro hena waret lokre Kaksing district ki kairak sekmai beres ki manakta leiba irrigation and flood control department IFCD gi inspection Bangalo IB da Lilong da liba kuntragom duisuba Assam Rifles ki post ama laisingani haina hanjin lakpadi ki kairak apun maira pai gi miyoi singa kendra sigi MLA Dr. Usam Debenga kairak yawabu maira sangna puna famina duna mafamasida Assam Rifles thamba suga yaro hena wore ta khari ngasigi mi famadu MLA Dr. Usam Debena fungdokhibada Kaksing district ki manung sana leiba kairak khariba khungang asi irang kari su leitaba inga signa hana digi leijaba kulamane Handak ikang khawdana mapan suba sector gi makata leba kuntragum doi suba AR na kairak irang thoknaba siliba si miyam punamak yafam tokte maki mege de gisu angamba thakta pona duna kairak IB da Assam Rifles thamdanaba mari lenaba department sing da tanagana ki kuntragum doi suba AR na mafam asi makoi gi mafam ni haina maira pai bi sing da phongdoklaba su DC Kaksing gi maike de gi kairak ta leba IB asi gi area si Assam Rifles ta pi ki ba si ngasi phawbo leti Matam kragi mamang leiramba Assam Rifles na mafam asida makoi leijage no objection certificate amatang PBO haina hairakibadigi pikibadile lamasi AR da pithokibadi leiti haina DC Kaksing na phongdor ai haina MLA na miyamna pawtumki ngasigi mephamadura maira paibising phongdokhibada haujik Manipur da thokliba irang asida Assam Rifles ta thajaba miyamna thamdre Maram aduna mafam asida AR thamba yaroi lengana thamdaba yadi haiba leiraga su mafam asida state force oina hanadagi leiriba sigi mathakta ehenba thamjin biwaki miyamgi mifam adura kairak wabaga Zilla Parisat ki member Salam Danabir kairak United Development Organization ki miyut singsu sarogyaki aduga haujikoina di miyam pau simatang ase lusinjarage amasu miyam pun anawbab dat ngamina sahaina su channel sigi makedi gi miyamgi mafam da makhata na thamjari